ꯆꯥꯎꯈ꯭ꯔꯕ ꯍꯣꯜꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ ꯃꯊꯛ ꯃꯈꯥ ꯅꯥꯏꯅ ꯁꯥꯔꯤꯕ ꯁꯅꯥꯒꯤ ꯀꯣꯅꯨꯡꯅꯤ ꯃꯌꯥꯝꯁꯨ ꯃꯊꯪ ꯑꯆꯧꯕꯗꯒꯤ ꯑꯄꯤꯛꯄ ꯐꯥꯎꯕ ꯁꯤꯔꯤꯌꯦꯜ ꯅꯥꯏꯅ ꯐꯝꯃꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯝꯈ꯭ꯔꯦ ꯆꯥꯛꯍꯥꯎꯅ ꯁꯤꯟꯈ꯭ꯔꯕꯅꯤ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯄꯨꯛꯅꯤꯡꯅ ꯄꯦꯟꯅꯅꯕ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯅꯣꯛꯅꯩ ꯑꯅꯤꯗꯨ ꯂꯐꯣꯏꯗꯨ ꯆꯅꯝꯒꯤ ꯑꯣꯄꯣꯖꯤꯠꯇ ꯐꯝꯃꯤ ꯃꯕꯥꯅꯤꯅ ꯍꯥꯏꯐꯦꯠ ꯅꯣꯛꯅꯕꯗꯨ ꯎꯍꯧꯏ ꯃꯔꯝꯗꯤ ꯈꯪꯗꯕꯅꯤꯅ ꯁꯨꯒꯠꯇꯨꯅ ꯌꯦꯡꯏ ꯃꯌꯥꯝꯗꯨ ꯖꯣꯝꯔꯥꯖꯅ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯏ ꯇꯨꯃꯤꯟ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯏ ꯂꯐꯣꯏꯗꯨ ꯃꯌꯥꯝꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯏ ꯃꯌꯥꯝꯗꯤ ꯆꯥꯔꯤꯕꯅꯤꯅ ꯃꯥꯅ ꯌꯦꯡꯕꯗꯤ ꯎꯔꯨꯗꯦ ꯆꯅꯝꯗꯤ ꯎꯔꯤꯕꯅꯤ ꯅꯣꯐꯦꯠ ꯇꯧꯏ ꯂꯐꯣꯏꯗꯨ ꯃꯃꯤꯠ ꯃꯃꯥꯏ ꯉꯛꯁꯤꯜꯂꯛꯏ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯤꯜꯍꯧꯅ ꯂꯐꯣꯏ ꯀꯩꯗꯧꯔꯦ ꯅꯁꯛꯇꯨꯕꯣ ꯅꯦꯆꯔꯦꯜ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯃ ꯏꯎꯏꯅꯦ ꯂꯐꯣꯏꯗꯨ ꯁꯨꯒꯠꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯦ ꯈꯤꯇꯪ ꯊꯨꯕ ꯁ꯭ꯇꯦꯖ ꯌꯧꯔꯦ ꯑꯗꯣ ꯌꯥꯅꯤ ꯑꯗꯨꯝ ꯈꯥꯡꯖꯒꯦ ꯖꯣꯝꯔꯥꯖꯅ ꯑꯃꯨꯛ ꯍꯩ ꯌꯥꯗ꯭ꯔꯗꯤ ꯍꯧꯒꯠꯂꯣꯅꯦ ꯂꯐꯣꯏ ꯑꯩꯒ꯭ꯌꯥꯅ ꯌꯥꯔꯦ ꯌꯥꯅꯤ ꯑꯩ ꯕꯦꯕꯥꯔ ꯀꯥꯏꯅꯤꯡꯗꯦ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯖꯣꯝꯔꯥꯖꯅ ꯐꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯈꯥꯡꯕꯗ ꯑꯋꯥꯕꯗꯤ ꯑꯣꯏꯔꯕꯅꯤ ꯁꯨꯞꯆꯤꯜꯂꯒ ꯂꯩ ꯁꯨꯛꯇꯣꯛꯑꯒ ꯅꯥꯀꯟ ꯅꯥꯝꯃ ꯁꯤꯛꯀꯠꯂꯒ ꯃꯆꯤꯟ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯝ ꯆꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗꯅꯤ ꯃꯅꯝ ꯑꯃ ꯅꯝꯂꯛꯏ ꯑꯆꯥꯇꯥꯎꯇꯤꯟꯅ ꯀꯩ ꯃꯅꯝꯅꯣ ꯅꯝꯊꯤꯗ꯭ꯔꯣꯏꯆꯦ ꯆꯅꯝꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯅꯝꯊꯤꯅꯦ ꯇꯦꯖꯄꯇꯥꯁꯨ ꯑꯃꯨꯛ ꯌꯥꯎꯔꯦ ꯀꯩ ꯃꯅꯝꯅꯣ ꯌꯥꯗ꯭ꯔꯦ ꯅꯝꯊꯤꯌꯦꯍꯦ ꯆꯦꯝꯄꯥꯛꯅ ꯑꯃꯨꯛ ꯍꯩ ꯏꯕꯨꯡꯉꯣ ꯅꯪꯗꯒꯤ ꯂꯥꯛꯏꯔꯅꯦ ꯃꯥꯅꯦ ꯕꯥꯖꯤ ꯑꯩꯗꯣ ꯈꯥꯡ ꯂꯥꯛ ꯉꯝꯗꯗꯅ ꯌꯥꯝꯗꯦ ꯄꯋꯥꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯂꯐꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁ ꯇꯧꯔꯦꯍꯦ ꯁꯠ ꯆꯠꯍꯧꯔꯣ ꯅꯪ ꯆꯅꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯖꯣꯝꯔꯥꯖꯅ ꯑꯃꯨꯛ ꯅꯪꯒꯤꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯤꯔꯛꯄ ꯃꯥꯜꯂꯤꯅꯦ ꯁꯥꯇꯤꯅ ꯃꯌꯥ ꯀꯜꯂꯤꯅꯦ ꯑꯍꯣꯏ ꯑꯩꯒ꯭ꯌꯥꯕꯨ ꯂꯐꯣꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯄꯅꯤ ꯖꯣꯝꯔꯥꯖꯅ ꯑꯃꯨꯛ ꯆꯠꯂꯣ ꯅꯐꯤꯒꯗꯣ ꯇꯥꯁꯜꯂꯣ ꯑꯃꯨꯛ ꯇꯥꯍꯧꯅꯤ ꯐꯅꯤ ꯑꯩꯒ꯭ꯌꯥ ꯁꯤꯠꯂꯒ ꯆꯠꯈ꯭ꯔꯦ ꯂꯐꯣꯏꯗꯨ ꯆꯅꯝꯁꯤꯅꯤ ꯃꯇꯣꯝꯇ ꯈꯜꯍꯧꯏ ꯇꯁ ꯈꯪꯕ꯭ꯔꯗ ꯀꯩ ꯀꯥꯟꯗꯕꯗ ꯅꯨꯡꯉꯥꯏꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯁꯣꯝꯗꯅ ꯂꯐꯣꯏ ꯑꯋꯥꯕ ꯑꯣꯏꯔꯦ ꯊꯣꯛꯂꯛꯏ ꯂꯣꯏꯔꯦꯅ ꯑꯃꯨꯛ ꯍꯦꯛꯇ ꯆꯪꯉꯤ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯂꯩ ꯀꯩꯅꯣ ꯑꯁꯤ ꯃꯣꯏ ꯑꯇꯩꯅ ꯇꯨꯃꯤꯟ ꯆꯥꯏ ꯀꯩꯝꯇ ꯃꯣꯔꯣꯛ ꯁꯥꯗꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯑꯩꯗꯪ ꯁꯥꯏꯖꯥꯠꯂꯣ ꯆꯥꯛꯍꯥꯎ ꯆꯪꯂꯛꯇꯨꯅ ꯍꯦꯃꯥ ꯇꯥ ꯂꯐꯣꯏ ꯀꯩꯗꯧꯔꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯉꯥꯏꯈꯣ ꯅꯣꯏ ꯃꯣꯔꯣꯛ ꯀꯩꯝ ꯁꯥꯗ꯭ꯔꯣ ꯁꯥꯗꯦꯅ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯆꯤꯟꯁꯤꯅ ꯑꯣꯏꯔꯝꯂꯅꯤ ꯗꯣ ꯂꯩꯔꯝꯃꯨ ꯑꯩ ꯑꯃꯨꯛ ꯆꯪꯉꯨꯈꯤꯒꯦ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯆꯥꯛꯍꯥꯎꯅ ꯖꯣꯝꯔꯥꯖꯅ ꯆꯦꯝꯄꯥꯛꯇꯣꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯍꯣ ꯆꯦꯝꯄꯥꯛꯇꯣꯟ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯁꯨꯡꯇꯥ ꯇꯥꯗꯕꯁꯤꯕꯣ ꯍꯣ ꯆꯦꯝꯄꯥꯛꯇꯣꯟ ꯆꯦꯝꯄꯥꯛꯇꯨ ꯕꯔꯕꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯒ꯭ꯌꯥ ꯑꯩꯕꯨ ꯀꯧꯕꯤꯈꯤꯕ꯭ꯔꯣ ꯀꯧꯗꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯁꯦ ꯁꯨꯝ ꯀꯥꯔꯛꯏꯌꯦ ꯀꯩ ꯍꯥꯏꯕꯅꯣ ꯑꯩꯒ꯭ꯌꯥꯕꯣ ꯅꯅꯥꯗ ꯍꯥꯞꯄꯤꯕ ꯃꯇꯨꯝꯗꯣ ꯑꯃꯨꯛꯇꯗꯤ ꯂꯧꯊꯣꯛꯎ ꯀꯩꯗꯧꯒꯦ ꯀꯩ ꯍꯥꯏꯕꯅꯣ ꯑꯩꯒ꯭ꯌꯥ ꯖꯣꯝꯔꯥꯖꯇꯨ ꯏ ꯀꯥꯔꯛꯏ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯅꯥꯗꯒꯤ ꯃꯇꯨꯝꯗꯨ ꯂꯧꯊꯣꯛꯏ ꯁꯤ ꯂꯧꯊꯣꯛꯑꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯉꯁꯥꯏ ꯑꯩꯒ꯭ꯌꯥꯅ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯗꯤ ꯐꯗꯧꯅꯤ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯗꯧꯔꯤ ꯁꯥꯎꯕꯤꯅꯨ ꯑꯩꯒ꯭ꯌꯥ ꯑꯃꯨꯛꯅꯦ ꯁ꯭ꯇ꯭ꯔꯣꯛꯀ ꯇꯧꯔꯒ ꯆꯤꯡ ꯂꯩꯈ꯭ꯔꯗꯤ ꯑꯁꯤꯕꯗꯤ ꯀꯅꯥꯅ ꯂꯧꯕꯤꯅꯤ ꯖꯣꯝꯔꯥꯖꯅ ꯑꯃꯨꯛ ꯅꯪꯅ ꯂꯧꯍꯟꯅꯤ ꯑꯩ ꯃꯗꯨꯗꯗꯤ ꯉꯝꯖꯔꯣꯏ ꯑꯩꯒ꯭ꯌꯥ ꯅꯅꯥꯏꯗꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯗꯗꯤ ꯁꯤꯟꯅꯕꯤꯅꯨꯀꯣ ꯑꯩꯒ꯭ꯌꯥꯅ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯖꯣꯝꯔꯥꯖꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯅꯪꯅ ꯍꯧꯖꯤꯛ ꯅꯅꯥꯗ ꯊꯦꯠꯂꯤꯕꯗꯨ ꯀꯩꯅꯣ ꯁꯤꯔꯣ ꯏꯌꯔꯄꯤꯁ ꯀꯧꯏ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯤ ꯃꯤꯅ ꯉꯥꯡꯕ ꯋꯥꯁꯤ ꯇꯥꯗꯕ꯭ꯔꯣ ꯇꯥꯏꯗ ꯏꯁꯩꯗꯣ ꯐꯨꯜ ꯚꯣꯂ꯭ꯌꯨꯝ ꯑꯣꯏꯕꯗꯒꯤ ꯇꯥꯍꯧꯗꯕꯅꯦ ꯑꯩꯒ꯭ꯌꯥꯒꯤꯗꯣ ꯅꯅꯥꯗꯣ ꯄꯪꯉꯣꯏꯗ꯭ꯔꯥ ꯄꯪꯂꯁꯨ ꯀꯥꯏꯗꯦꯗ ꯏꯁꯩ ꯍꯧꯅ ꯇꯥꯔꯤꯈꯩ ꯊꯃꯣꯏꯁꯦ ꯄꯦꯟꯖꯩꯑꯕ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯒꯤ ꯁꯦꯗ꯭ꯌꯨꯜ ꯂꯩꯇꯕ꯭ꯔꯥ ꯆꯦꯝꯄꯥꯛꯅ ꯑꯃꯨꯛ ꯂꯩꯇꯦ ꯑꯩꯒ꯭ꯌꯥꯕꯨ ꯖꯣꯝꯔꯥꯖꯅ ꯑꯗꯨꯗꯤ ꯅꯃꯥꯏꯕꯦꯝꯃ ꯑꯍꯨꯝꯗꯣ ꯄꯥꯎ ꯍꯥꯏꯈꯣ ꯑꯩꯅ ꯄꯨꯂꯞꯅꯦ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ ꯍꯣꯏ ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯆꯦꯕꯥꯎ ꯆꯠꯆꯔꯨꯈꯤꯒꯦ ꯍꯩ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ ꯍꯩ ꯏꯍꯦ ꯀꯥꯎꯕꯅꯤ ꯍꯥꯏꯖꯒꯦ ꯑꯩꯒ꯭ꯌꯥ ꯆꯦꯝꯄꯥꯛꯇꯣꯅ ꯃꯃꯥꯏꯕꯦꯝꯃ ꯑꯍꯨꯝꯗꯨ ꯃꯊꯪ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯎꯇꯤꯟꯆꯧꯒ ꯇꯤꯜꯍꯧ ꯄꯥꯏꯕꯤꯒ ꯀꯟꯅ ꯈꯠꯅꯔꯤ ꯇꯤꯜꯍꯧꯅ ꯑꯩꯅ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯇꯣꯛꯅꯔꯁꯦ ꯍꯥꯏꯕꯅꯤ ꯌꯥꯔꯣꯏ ꯀꯩꯗꯧꯕꯩ ꯇꯣꯛꯅꯗꯣꯏꯅꯣ ꯎꯇꯤꯟꯆꯧꯅ ꯍꯥꯏꯔꯛꯄꯅꯤ ꯇꯤꯜꯍꯧꯅ ꯑꯃꯨꯛ
ꯇꯣꯛꯅꯅꯤꯡꯕꯩ ꯃꯔꯝ ꯐꯖꯅ ꯄꯤꯗꯅ ꯇꯣꯛꯅꯕꯅꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯣ ꯇꯥꯃꯣ ꯁꯛ ꯊꯤꯕ ꯑꯩꯗꯤꯅꯦ ꯅꯪꯁꯦ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯇꯣꯛꯅꯔꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯛꯇ ꯌꯥꯔꯕꯣ ꯌꯥꯔꯤꯕꯅꯤ ꯅꯪꯗꯤ ꯔꯣꯡ ꯅꯝꯕꯔ ꯇꯥꯕꯗꯨꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯅꯤ ꯎꯇꯤꯟ ꯆꯥꯎꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯇꯤꯜꯍꯧꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤꯅ ꯄꯥꯝꯗꯕ ꯍꯥꯏꯁꯦ ꯄꯥꯝꯗꯕꯅꯤ ꯌꯥꯅꯤꯡꯗꯕ ꯍꯥꯏꯁꯤꯁꯨꯅꯦ ꯌꯥꯅꯤꯡꯗꯕꯅꯤ ꯑꯃꯨꯛ ꯍꯟꯅꯅꯦ ꯀꯣꯜ ꯇꯧꯔꯛꯑꯅꯨ ꯌꯥꯔꯦ ꯊꯝꯃꯣ ꯃꯆꯦꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ ꯆꯅꯝꯅ ꯃꯌꯥꯒ ꯀꯥꯔꯒ ꯇꯤꯜꯍꯧꯅ ꯀꯩꯅꯣ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯆꯅꯝꯅ ꯑꯃꯨꯛ ꯏꯆꯦ ꯌꯥꯏ ꯅꯪꯂꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯗꯤ ꯃꯥꯜꯂꯨꯗ꯭ꯔꯦꯅꯦꯍꯦ ꯈꯥꯏꯔꯛꯑꯅꯨ ꯏꯅ ꯏ ꯀꯥꯕꯅꯦꯀꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯏꯁꯧꯗꯣ ꯑꯩꯗꯤ ꯃꯤꯍꯨꯜ ꯄꯥꯏꯊꯣꯛꯎꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯨꯝ ꯈꯨꯍꯥꯏꯗꯣ ꯏꯆꯦ ꯁꯥꯎꯅꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯇꯤꯜꯍꯧꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯪꯒꯤ ꯀꯦ ꯗ꯭ꯔꯃꯥ ꯌꯦꯡꯗꯧꯗꯣ ꯑꯗꯨꯝ ꯌꯦꯡꯉꯣ ꯍꯥꯏꯔꯛꯑꯅꯨ ꯄ꯭ꯂꯤꯁ ꯏꯆꯦ ꯌꯥꯏ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯁꯠ ꯑꯩꯅꯅꯦ ꯁꯥꯎꯕ ꯋꯥ ꯑꯣꯏꯔꯝꯃꯗꯤ ꯐꯨꯅꯤꯍꯦ ꯆꯦꯒꯤ ꯍꯧꯖꯤꯛꯀꯤ ꯃꯆꯤꯡꯗꯣ ꯏꯃꯥ ꯌꯥꯏꯅ ꯄꯣꯛꯄ ꯃꯥꯟꯗꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯤꯡ ꯃꯥꯜꯂꯤ ꯑꯗꯣ ꯁꯥꯎꯔꯛꯀꯅꯨꯀꯣ ꯅꯁꯛꯇꯣ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦꯕ ꯀꯩ ꯍꯥꯏꯕ ꯇꯤꯜꯍꯧꯅ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯆꯅꯝꯅ ꯑꯃꯨꯛ ꯆꯦ ꯌꯥꯏ ꯅꯣꯛꯂꯛꯀꯅꯣ ꯀꯤꯌꯦ ꯑꯩꯁꯦ ꯌꯥꯏꯃꯁ ꯑꯣꯏꯕ ꯑꯗꯨꯒꯤꯅꯦ ꯃꯆꯤꯡꯁꯦ ꯐꯠꯇꯕ ꯑꯗꯨꯏ ꯋꯥꯅꯤꯗ ꯁꯨꯛꯃꯥꯟ ꯃꯥꯟꯗ꯭ꯔꯦ ꯏꯃꯥ ꯌꯥꯏꯒꯤ ꯃꯆꯥꯔꯥꯅ ꯑꯃꯨꯛꯇ ꯍꯪꯉꯨꯁꯤꯔꯥ ꯈꯪꯗꯦ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯪꯗꯣꯏꯕ ꯏꯃꯥ ꯌꯥꯏ ꯏꯆꯦ ꯌꯥꯏꯁꯦ ꯑꯣꯟꯅꯈꯤꯕ꯭ꯔꯥꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯗ ꯏꯆꯦ ꯌꯥꯏꯁꯦ ꯏꯃꯥ ꯌꯥꯏꯗ ꯄꯤꯊꯣꯛꯈꯤꯕ꯭ꯔꯥꯅ ꯍꯪꯗꯣꯏꯕ ꯑꯗꯒꯤꯗꯤ ꯅꯪ ꯆꯤꯡꯖꯥꯏꯐꯝꯗꯣ ꯀꯥꯏꯅꯤ ꯆꯠꯂꯣ ꯆꯣ ꯁꯥꯎꯔꯛꯏꯅꯦ ꯄꯤꯊꯣꯛꯂꯝꯃꯅꯤ ꯑꯃꯨꯛꯇꯕꯨ ꯍꯪꯉꯨꯈꯤꯒꯦꯗ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯍꯪꯉꯨꯔꯣ ꯀꯅꯥꯅꯣ ꯐꯣꯟꯁꯤꯅ ꯀꯩꯅꯣ ꯃꯨꯠ ꯆꯦꯟꯖ ꯈꯨꯇꯧꯁꯤꯕꯣ ꯍꯧꯖꯤꯛꯇ ꯁꯨꯛꯇꯣꯛꯑꯝꯕꯗꯣ ꯔꯤꯡꯇꯣꯟ ꯑꯃꯅ ꯍꯦꯛ ꯅꯣꯛꯍꯜꯂꯤꯗ ꯀꯅꯥꯒꯤꯅꯣ ꯅꯥꯇꯩ ꯊꯣꯏꯗ꯭ꯔꯤꯡꯒꯤꯅꯦ ꯆꯅꯝꯅ ꯑꯃꯨꯛ ꯁꯥꯟꯅꯖꯍꯧꯔꯣ ꯃꯤꯔꯝꯂꯦꯟꯗꯅꯤ ꯑꯌꯥꯡꯂꯩ ꯃꯗꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇꯨꯅ ꯋꯥꯔꯦꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯃꯥꯡꯒꯣꯜꯗꯨꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯂꯤ ꯃꯆꯥꯅꯨꯄꯥꯒ ꯃꯥꯒꯗꯪꯅꯤ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯈꯤ ꯀꯣꯝꯄꯅꯤ ꯑꯃꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯌꯥꯡꯂꯩꯃꯅ ꯁꯥꯈ꯭ꯔꯦ ꯅꯨꯡꯁꯥꯁꯦ ꯌꯥꯗ꯭ꯔꯦ ꯈꯥꯡ ꯂꯥꯛ ꯉꯝꯗ꯭ꯔꯦ ꯎ ꯌꯥꯟꯊꯠꯃꯟꯗꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯊꯣꯛꯑꯕꯅꯤ ꯁꯤ ꯐꯥꯎꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯤꯁꯤꯡꯁꯦ ꯊꯣꯏꯕꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯖꯥꯠꯂꯣ ꯉꯁꯤꯗꯤ ꯊꯦꯡꯉꯦꯅꯦꯍꯦ ꯃꯉꯥꯜꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯕꯥꯏꯛꯇꯨ ꯊꯧꯖꯤꯜꯂꯛꯏ ꯏꯟꯈꯠꯂꯛꯄꯒꯤ ꯃꯤꯠꯀꯤ ꯂꯥꯏꯇꯤꯗꯕ ꯃꯇꯝꯅꯤ ꯃꯁꯝꯒꯗꯨ ꯆꯞ ꯌꯨꯡꯉꯗꯅ ꯌꯣꯅꯤꯄꯨꯔꯥ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯝꯂꯒ ꯁꯣꯗꯨ ꯎꯪꯗꯨꯅ ꯆꯪꯂꯛꯏ ꯃꯉꯥꯜꯅ ꯍꯥꯏ ꯄꯂꯦꯝ ꯉꯁꯤꯗꯤ ꯄꯂꯦꯝꯅ ꯍꯥꯟꯅ ꯌꯧꯕꯤꯔꯝꯃꯦ ꯀꯩꯒꯤꯅꯣ ꯊꯦꯡꯉꯛꯏꯗꯤ ꯀꯣꯂꯦꯖ ꯆꯠꯄꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯕ꯭ꯔో ꯑꯌꯥꯡꯂꯩꯃꯅ ꯍꯪꯂꯛꯄꯅꯤ ꯏꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦ ꯑꯃ ꯌꯥꯎꯔꯨꯔꯦ ꯑꯗꯨꯅꯅꯤ ꯃꯉꯥꯜꯅ ꯈꯨꯝꯂꯛꯄꯅꯤ ꯍꯣꯏ ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯍꯣꯏ ꯃꯣꯝ ꯑꯗꯣ ꯀꯩ ꯆꯥꯅꯤꯡꯉꯦ ꯑꯩ ꯍꯧꯕꯤꯔꯛꯀꯦꯕ ꯌꯥꯔꯦ ꯏꯆꯥ ꯋꯥꯔꯅꯤ ꯏꯃꯥ ꯁꯨꯝ ꯇꯧꯒꯦꯀꯣ ꯌꯥꯅꯤ ꯋꯥꯗꯦꯗ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯃꯣꯝ ꯅꯆꯥ ꯂꯩꯔꯤꯗꯅ ꯀꯩꯝ ꯋꯥꯕꯤꯅꯣ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯣꯊꯥꯒꯦꯀꯣ ꯃꯉꯥꯜ ꯉꯥꯎꯁꯤꯟꯅꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯛꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯏ ꯉꯥꯎꯁꯤꯟꯅꯕꯁꯨ ꯅꯤꯁꯥ ꯆꯥꯗꯅ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯦ ꯂꯥꯡꯐꯝ ꯊꯣꯛꯄ ꯉꯥꯎꯐꯝ ꯊꯣꯛꯄ ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯎꯕꯅꯤ ꯃꯃꯥꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯐꯖꯅ ꯁꯦꯝ ꯁꯥꯔꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯄꯨꯊꯣꯔꯛꯏ ꯃꯉꯥꯜꯅ ꯃꯣꯝ ꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯁꯣꯟꯊꯅ ꯎꯏ ꯁꯤ ꯆꯥꯁꯜꯂꯣ ꯍꯣꯏꯅꯦ ꯅꯪꯁꯨ ꯆꯥꯎꯅꯦꯍꯦ ꯑꯩꯗꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯆꯥꯁꯜꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯂꯥꯟꯉꯝ ꯅꯣꯛꯃꯤ ꯆꯪꯉꯛꯏ ꯃꯉꯥꯜꯅ ꯑꯃꯨꯛ ꯅꯪꯁꯤꯅ ꯏꯕꯣ ꯍꯌꯤꯡ ꯈꯦꯟꯕ ꯃꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯆꯥꯔꯝꯗꯥꯏꯁꯤꯗꯅꯦ ꯅꯪ ꯑꯗꯨꯝ ꯐꯥꯎꯖꯜꯂꯛꯑꯅꯤ ꯁꯤꯅꯤꯅꯦ ꯗꯥꯎ ꯌꯥꯕ ꯍꯥꯏꯁꯦ ꯈꯪꯉꯦꯗꯅ ꯌꯥꯔꯛꯈꯤꯅꯤ ꯑꯆꯥꯄꯣꯠ ꯌꯥꯝ ꯇꯤꯡꯉꯦ ꯅꯪ ꯂꯥꯛꯄꯁꯦ ꯆꯥꯔꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯐꯤꯒꯔꯗꯤ ꯍꯥꯟꯅꯩ ꯆꯥꯡꯗꯩ ꯀꯩꯝ ꯂꯦꯡꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯕꯣꯔꯥ ꯁꯦꯒꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯄꯤꯖꯅꯤꯡꯗ꯭ꯔꯒ ꯄꯤꯖꯅꯤꯡꯗꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯆꯥꯕꯤꯔꯣꯏꯅ ꯃꯥꯜꯂꯤꯍꯦ ꯍꯩ ꯁꯛꯇꯥꯊꯤ ꯅꯒꯨꯟ ꯈꯪꯉꯤ ꯑꯌꯥꯡꯂꯩꯃꯅ ꯑꯃꯨꯛ ꯍꯩ ꯌꯥꯔꯦꯗ ꯅꯕꯥꯅꯤꯕꯣ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯑꯣꯏꯅꯔꯤꯅꯦ ꯃꯃꯥ ꯏꯕꯥꯅꯤꯒꯤꯁꯦ ꯒꯦ ꯑꯣꯜꯂꯕꯅꯦ ꯑꯌꯥꯡꯂꯩꯃꯅ ꯀꯔꯤꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯒꯦ ꯐꯪꯗꯦ ꯁꯛ ꯐꯖꯔꯨꯕꯩ ꯏꯔꯥꯜ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯣꯏꯅ ꯀꯣꯏꯅꯔꯦ
ꯃꯉꯥꯜꯅ ꯑꯃꯨꯛ ꯇꯥꯅꯤꯡꯗꯦ ꯇꯨꯀꯠꯆꯩꯕꯣ ꯒꯦ ꯀꯥꯏꯅ ꯅꯪꯗꯤ ꯃꯥꯜꯂꯤ ꯑꯩꯗꯤ ꯑꯣꯏꯖꯅꯤꯡꯗꯦꯕ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯅꯪꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯥꯜꯂꯤꯅꯦ ꯌꯥꯖꯔꯦ ꯚꯛꯇꯤ ꯑꯝꯇ ꯌꯥꯔꯗꯤ ꯆꯥꯅꯕꯗꯣ ꯄꯤꯔꯣ ꯈꯤꯇꯀꯠꯀꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯉꯝꯖꯗ꯭ꯔꯦ ꯅꯪ ꯊꯛꯅꯕ꯭ꯔꯣ ꯑꯩꯅ ꯂꯣꯜꯂꯤ ꯀꯣꯐꯤꯁꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯂꯦꯝꯅꯤ ꯑꯔꯦꯝꯕꯗ ꯃꯥꯡꯅꯤ ꯈꯟꯕꯩ ꯍꯥꯏꯕꯤꯕꯅꯤ ꯌꯥꯗ꯭ꯔ ꯇꯣꯛꯎ ꯀꯩꯅꯣ ꯍꯣ ꯃꯥꯡꯂꯁꯅꯨ ꯅꯪꯅ ꯆꯥꯗꯣꯏ ꯁꯔꯨꯛꯅꯦ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯕꯥꯅꯤꯅꯦ ꯏꯃꯥ ꯋꯥ ꯍꯪꯒꯦ ꯀꯩ ꯋꯥꯅꯣ ꯃꯃꯥ ꯑꯁꯦꯡꯕꯒꯤ ꯅꯕꯥꯅꯤꯁꯤꯕꯨ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯤꯃꯣ ꯃꯉꯥꯜꯅ ꯑꯃꯨꯛ ꯐꯪꯗ꯭ꯔꯤꯃꯤ ꯃꯣꯝ ꯅꯪꯕꯣ ꯀꯣꯏꯕꯗꯣ ꯂꯥꯏꯔꯤ ꯐꯪꯗꯕꯩꯅꯦꯕ ꯀꯔꯤꯒꯤꯅꯣꯅꯦ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯏꯆꯥ ꯑꯅꯤꯁꯤꯅ ꯅꯨꯄꯤ ꯐꯪꯗꯦ ꯍꯥꯏꯔꯤꯁꯤꯕꯣ ꯈꯪꯗꯦ ꯃꯃꯥ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯐꯖꯕꯁꯤꯗ ꯀꯤꯕ ꯑꯣꯏꯔꯝꯃꯅꯤ ꯑꯌꯥꯡ ꯂꯩꯃꯁꯨ ꯑꯗꯨꯝ ꯅꯣꯛꯂꯤ ꯌꯥꯝ ꯐꯖꯃꯜꯂꯁꯨ ꯅꯨꯄꯤꯗꯤ ꯐꯪꯗꯕ ꯑꯣꯏꯔꯦꯀꯣ ꯁꯤꯠ ꯍꯥꯡꯉꯝꯃꯔꯣꯏꯅ ꯗꯔꯀꯥꯔ ꯁꯥꯖꯤꯜꯂꯛꯇꯕ ꯑꯣꯏꯔꯝꯂꯅꯤ ꯉꯥꯏꯈꯣꯅꯦ ꯊꯣꯏꯕ ꯇꯣꯟꯗꯣꯟꯕ ꯅꯣꯏ ꯑꯅꯤꯕꯨ ꯄꯥꯠ ꯑꯁꯣꯏꯕꯒ ꯌꯥꯎꯕ꯭ꯔꯣ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯪꯉꯥꯟꯅ ꯈꯨꯝꯃꯛꯏ ꯀꯩ ꯋꯥꯅꯣꯗ ꯃꯃꯥ ꯄꯥꯔꯇꯤ ꯌꯥꯗꯕꯒ ꯇꯧꯗꯦ ꯃꯊꯧ ꯐꯖꯅ ꯇꯧꯔꯤ ꯀꯣꯂꯤꯡ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯏꯆꯥ ꯑꯅꯤꯒꯤꯁꯤꯗꯤ ꯂꯨꯗꯧꯔꯤꯗ ꯃꯉꯥꯜꯅ ꯑꯃꯨꯛ ꯌꯥꯔꯦ ꯃꯧ ꯈꯗꯥꯡ ꯊꯥꯗꯔꯅꯨ ꯆꯥꯗꯧꯗꯣ ꯆꯥꯔꯣꯕ ꯅꯕꯥꯅꯤꯒꯤ ꯅꯁꯝꯁꯤꯅꯅꯦ ꯑꯣꯏꯔꯝꯂꯅꯤ ꯌꯦꯜꯂꯣꯒ ꯁꯪꯗꯅ ꯈꯔ ꯁꯪꯕ ꯅꯧꯔꯤꯀꯥꯟꯗꯗꯤ ꯐꯖꯔꯝꯕꯅꯤ ꯃꯆꯨꯁꯦ ꯍꯧꯖꯤꯛꯇꯤ ꯃꯟꯊꯔꯛꯄꯁꯤꯗꯗꯤ ꯈꯣꯡꯒꯨꯂꯥꯏ ꯆꯨꯕ ꯑꯉꯥꯡꯕꯨ ꯃꯥꯜꯂꯤꯅꯦ ꯑꯁ ꯃꯣꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯅꯁꯝꯁꯤꯅꯅꯦ ꯆꯞ ꯆꯞ ꯍꯦꯛ ꯌꯨꯡꯂꯗꯅ ꯆꯨꯝ ꯍꯦꯛ ꯃꯥꯜꯂꯗꯅꯅꯦ ꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯌꯥꯗꯣꯏꯅꯣ ꯃꯃꯥ ꯃꯤ ꯀꯣꯔꯤꯌꯥꯗ ꯑꯩꯁꯤ ꯄꯣꯛꯑꯝꯃꯗꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯧꯔꯤꯅꯦ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯀꯅꯥꯝ ꯇꯥꯟꯅꯕꯤꯔꯛꯇ꯭ꯔꯦ ꯂꯥꯏꯕꯛꯁꯤꯗ ꯁꯤꯠ ꯑꯍꯥꯡꯕ ꯂꯩꯖꯩꯅ ꯊꯦꯠꯂꯒ ꯆꯠꯇꯧꯗ ꯉꯥꯏꯔꯦ ꯑꯌꯥꯡ ꯂꯩꯃꯗꯨ ꯅꯣꯛꯂꯛꯏ ꯃꯉꯥꯜꯅ ꯑꯃꯨꯛ ꯊꯦꯠꯂꯁꯤ ꯚꯥꯏ ꯑꯗꯨꯅꯅꯦ ꯐꯔꯅꯤ ꯑꯌꯥꯡ ꯂꯩꯃꯅ ꯍꯩ ꯌꯥꯔꯦ ꯇꯣꯛꯑꯣ ꯃꯇꯤꯛꯇ ꯆꯥꯅꯕ ꯍꯣꯠꯅꯈꯣ ꯃꯇꯤꯛꯄꯨ ꯆꯥꯔꯗꯤꯅꯦ ꯍꯨꯞꯆꯜꯂꯛꯀꯗꯧꯅꯤ ꯑꯗꯨꯗꯒꯤꯅꯦ ꯑꯃ ꯍꯦꯛꯇ ꯈꯜꯂ ꯂꯣꯏꯔꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯑꯁ ꯃꯃꯥꯁꯨ ꯑꯩꯈꯣꯏ ꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯃꯇꯤꯛꯄꯨ ꯆꯥꯔꯗꯤꯅ ꯑꯗꯨꯝ ꯍꯥꯏ ꯆꯤꯟꯐꯥ ꯄꯨꯔꯕ ꯗꯥꯏꯂꯣꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯥꯁꯤꯡꯒꯤ ꯅꯠꯇ꯭ꯔ ꯚꯥꯏ ꯃꯉꯥꯜꯅ ꯑꯃꯨꯛ ꯃꯥꯟꯅꯩ 100%ꯅꯦ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯅꯕꯥꯅꯤꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯔꯤꯀꯥꯟꯗꯅꯦ ꯃꯇꯝꯁꯦ ꯑꯥ ꯌꯧꯔꯦ ꯑꯩ ꯊꯕꯛ ꯑꯃꯨꯛꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯃꯃꯥ ꯂꯝꯉꯥꯟꯅ ꯚꯥꯏ ꯑꯩꯅ ꯂꯥꯛꯏꯁꯤ ꯅꯪꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯅꯆꯥꯅꯨꯄꯤꯒ ꯊꯣꯛꯄ ꯅꯨꯄꯤ ꯃꯆꯥꯒ ꯂꯩꯇ꯭ꯔꯕ ꯑꯝꯇ ꯀꯣꯏꯒꯦ ꯇꯧꯕꯅꯤ ꯃꯉꯥꯜꯅ ꯑꯃꯨꯛ ꯆꯠꯊꯣꯛꯑꯥꯗ ꯀꯥꯎꯔꯛꯑꯅꯤ ꯂꯩꯕꯨ ꯂꯩꯔꯗꯤ ꯑꯩꯅ ꯀꯣꯏꯔꯅꯤ ꯂꯩꯇꯕꯒꯤꯅꯤ ꯀꯣꯏꯗ꯭ꯔꯤꯁꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯀꯩꯅꯣ ꯁꯤꯡꯖꯃꯩꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯣ ꯍꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯗꯗꯤꯅꯦ ꯂꯩꯇ꯭ꯔꯦ ꯂꯩꯔꯗꯤ ꯅꯪꯗ ꯄꯤꯔꯝꯕ ꯀꯥꯏ ꯈꯨꯗꯩ ꯁ꯭ꯇ꯭ꯔꯤꯠꯇꯁꯨ ꯇꯛꯆꯔꯒꯦꯅꯅꯦ ꯁꯨꯔꯨ ꯁꯨꯔꯨꯅꯔꯒ ꯀꯣꯏꯔꯝꯕꯅꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯋꯥꯇꯥꯒꯗꯤ ꯅꯪꯁꯨ ꯅꯕꯨꯛꯇꯤ ꯑꯣꯈꯥꯛ ꯐꯩꯍꯦ ꯉꯥꯏꯈꯣ ꯅꯪꯅ ꯉꯁꯤ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯏꯇꯟꯇ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗꯨ ꯌꯥꯎꯔꯦ ꯇꯟꯕꯅꯕ ꯑꯩꯗꯣ ꯍꯩꯅꯗꯕ ꯉꯝꯕꯗꯣ ꯑꯗꯨꯏ ꯂꯥꯛꯇ꯭ꯔꯤꯅꯦ ꯅꯪꯁꯨ ꯆꯠꯂꯨꯅꯦ ꯌꯥꯗ꯭ꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯌꯥꯗꯕꯅꯤꯅꯦ ꯁꯣꯝꯗ ꯚꯤꯛꯇꯣꯗꯣ ꯄꯥꯝꯂꯤ ꯇꯧꯕꯗꯨꯗ ꯂꯨꯝꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯍꯦꯛꯇ ꯉꯝꯕꯗꯨ ꯊꯦꯡꯅꯩ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯆꯠꯂꯕ ꯇꯧꯅꯤꯌꯦ ꯅꯇꯨ ꯂꯨꯝꯃꯤꯀꯥꯟꯗ ꯅꯪꯕꯨ ꯚꯤꯛꯇꯣꯅꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ ꯈꯪꯗꯦꯗ ꯌꯥꯗ꯭ꯔꯦ ꯐꯥꯔ ꯂꯧꯅꯤꯗꯅ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯅꯨꯄꯥ ꯈꯨꯗꯣꯛꯇꯣ ꯑꯗꯨꯅ ꯑꯣꯏꯔꯝꯃꯅꯤ ꯚꯤꯛꯇꯣ ꯎꯕꯒ ꯋꯥꯛꯀꯦ ꯉꯥꯡꯗꯕꯤꯗ ꯂꯩꯍꯧꯕꯗꯣ ꯌꯥꯔꯦ ꯍꯥꯠꯂꯛꯀꯅꯨ ꯅꯌꯨꯝ ꯆꯠꯂꯨꯆꯣ ꯀꯣꯏꯇꯥꯟꯒ ꯇꯥꯜꯂꯤꯅꯦ ꯑꯗꯣ ꯅꯣꯏ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯅꯨꯄꯤ ꯐꯖꯕ ꯂꯩꯔꯗꯤ ꯑꯩꯗꯁꯨ ꯍꯥꯏꯔꯛꯎꯍꯦ ꯀꯩꯗꯧꯗꯣꯏꯕ ꯑꯗꯨꯅ ꯚꯤꯛꯇꯣꯅ ꯌꯥꯔꯛꯇ꯭ꯔꯁꯨ ꯃꯍꯨꯠ ꯑꯃ ꯕꯣꯅꯁꯇ ꯈꯥꯛꯄꯤꯌꯨ ꯅꯪꯅ ꯃꯉꯥꯜꯅ ꯍꯥꯏꯔꯛꯄꯅꯤ ꯄꯛꯇꯦꯍꯦ ꯑꯣꯏꯕ ꯑꯩ ꯆꯠꯂꯒꯦ ꯂꯩꯍꯧꯔꯣꯀꯣ ꯍꯣꯏꯅꯦ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯍꯌꯦꯡ ꯉꯟꯅ ꯆꯠꯁꯦ ꯍꯣꯏ ꯑꯔꯤꯛꯄ ꯂꯩꯍꯧꯔꯣ ꯆꯦꯝꯄꯥꯛꯇꯣꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯔꯤ ꯀꯥꯞꯄꯤꯗꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯀꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯖꯥꯅꯣ ꯅꯣꯏ ꯃꯌꯥꯝ ꯄꯥꯟꯅꯕꯗꯅꯦ ꯑꯩꯁꯦ ꯆꯤꯔꯤ ꯌꯥꯡꯒꯪ ꯑꯣꯜꯂꯦ ꯑꯁꯣꯝꯗꯅ ꯖꯣꯝꯔꯥꯁꯤꯗꯅ ꯑꯩ ꯅꯨꯄꯤ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ ꯉꯁꯤꯁꯦ ꯐꯝꯒ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯇꯨꯃꯤꯟꯅ ꯂꯩꯅꯤꯍꯦ ꯂꯐꯣꯏꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯕꯥꯖꯤ ꯁꯥꯎꯏꯗꯨꯕꯣ ꯅꯥꯄꯥꯒꯤ ꯕꯥꯖꯤ ꯅꯪꯅ ꯃꯤ ꯆꯥꯛ ꯆꯥꯐꯝꯗꯨꯗ ꯀꯩꯗꯧꯔꯤꯅꯣꯕ ꯍꯥ ꯏꯀꯥꯏꯕꯅ ꯑꯩꯗꯤ ꯃꯤ ꯊꯤ ꯆꯤꯠꯄꯕꯨ ꯑꯩꯅꯔꯣ ꯑꯩꯁꯨ ꯐꯅꯗꯤ ꯈꯪꯖꯤꯟꯕꯅꯦ ꯉꯝꯃꯛꯇ ꯇꯧꯕꯅꯤ ꯇꯧꯅꯤꯌꯦ ꯑꯩꯁꯦ ꯆꯣꯞꯐꯝꯗꯗ ꯂꯩꯔꯦꯅꯦꯍꯦ ꯕꯥꯖꯤꯌꯥ ꯅꯣꯏ ꯏꯟꯁꯥꯡꯗꯣ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯣ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯏꯟꯁꯥꯡꯗꯣ ꯃꯣꯔꯣꯛ ꯍꯦꯟꯅ ꯊꯥꯛꯆꯤꯟꯕ ꯃꯥꯜꯂꯤꯅꯦ ꯆꯦꯝꯄꯥꯛꯇꯣꯟꯅ ꯍꯩ ꯇꯥꯅꯤꯡꯗꯦ
ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩꯒ꯭ꯌꯥꯅ ꯂꯨꯅ ꯇꯧꯕꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯏꯕꯅꯤ ꯅꯪꯒꯤ ꯑꯦꯟꯁꯥꯡꯗꯨꯗ ꯀꯅꯥꯅ ꯊꯥꯛꯇꯣꯔꯤꯒꯦ ꯃꯣꯔꯣꯛꯇꯣ ꯑꯁ ꯕꯥꯖꯦ ꯑꯩꯗꯤ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯆꯅꯝꯅꯕꯨ ꯃꯥꯜꯂꯤ ꯆꯦꯝꯄꯥꯛꯇꯣꯟꯅ ꯅꯪꯅꯦ ꯉꯁꯤ ꯑꯩꯅ ꯂꯥꯟꯕꯤꯔꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯗꯨ ꯇꯧꯅꯨꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯩꯔꯦꯡ ꯏꯔꯤꯅꯤ ꯋꯥꯔꯤ ꯏꯔꯤꯅꯦꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯕꯩ ꯅꯪ ꯅꯀꯣꯛꯇꯣ ꯆꯥꯛꯑꯕꯅꯤ ꯕꯥꯖꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤꯗ ꯆꯦꯝꯄꯥꯛꯇꯣꯟꯅ ꯅꯪ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯂꯥꯌꯦꯡꯗ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯗ꯭ꯔꯃꯥ ꯁꯥꯟꯅ ꯂꯩꯔꯝꯗꯧꯔꯤꯅꯤꯍꯦ ꯅꯊꯟꯗ ꯃꯣꯟꯗ꯭ꯔꯪ ꯆꯨꯗꯅ ꯅꯪ ꯍꯧꯔꯛꯀꯅꯨ ꯔꯥꯟꯆꯤꯗ ꯊꯥꯖꯅꯤꯍꯦ ꯏꯃꯨꯡꯁꯤꯗꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯀꯅꯥꯁꯨ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤ ꯑꯣ ꯇꯣꯛꯂꯅꯤꯗꯀꯣ ꯂꯐꯣꯏ ꯅꯪꯒꯤ ꯃꯄꯣꯛꯁꯦ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯃꯥꯗꯤ ꯏꯟꯗꯣꯝꯆꯥ ꯅꯝꯊꯤꯕꯤ ꯍꯣꯏꯗ ꯂꯨꯗꯣ ꯈꯥꯎꯕ ꯆꯠꯈꯤꯕꯅꯤ ꯇꯧꯔꯝꯂꯅꯤ ꯈꯪꯉꯕꯅꯤ ꯃꯥꯒꯤ ꯂꯨꯗꯣꯁꯦ ꯇꯣꯛꯎꯁꯦ ꯌꯥꯈꯤꯗ꯭ꯔꯕ ꯍꯌꯨꯝꯁꯤꯗꯕ ꯁꯥꯟꯅꯖꯁꯅꯨ ꯀꯩꯅꯣ ꯕꯥꯖꯦ ꯏꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯕꯩꯅꯤ ꯀꯪꯈꯠꯂꯦꯗ ꯀꯧꯔꯨꯁꯨ ꯆꯠꯂꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯗꯧ ꯂꯩ ꯂꯐꯣꯏꯅ ꯍꯣꯏ ꯕꯥꯖꯦ ꯆꯦꯝꯄꯥꯛꯇꯣꯟꯅ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ ꯇꯧꯔꯤꯁꯦ ꯃꯤꯔꯝꯂꯦꯟꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦꯍꯦ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯤ ꯐꯅꯕꯨ ꯍꯩꯔꯤ ꯑꯩꯅ ꯑꯃꯈꯛꯁꯤ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯃꯥꯗꯤ ꯑꯍꯨꯝꯅꯤꯀꯣ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯆꯥ ꯃꯔꯤ ꯑꯃꯒ ꯑꯗꯨꯅꯅꯤꯗꯅ ꯃꯀꯣꯛꯇꯨ ꯂꯣꯏꯅ ꯇꯥꯡꯉꯤ ꯍꯥꯏꯗꯦ ꯅꯨꯄꯤ ꯉꯥꯡꯅꯕꯁꯤ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤꯍꯦ ꯑꯩꯒꯤ ꯑꯃꯈꯛꯁꯤꯐꯧ ꯁꯟ ꯂꯝꯁꯥꯁꯤꯐꯧ ꯁꯦꯟꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯂꯨꯃꯥꯡ ꯁ꯭ꯋꯥꯏꯁꯦ ꯁꯝ ꯁꯨꯝ ꯀꯦꯟꯈꯠꯂꯛꯏ ꯀꯥꯟꯗꯦ ꯑꯩꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯩꯁꯨꯅꯦ ꯀꯦꯈꯠꯂꯒ ꯅꯨꯄꯤ ꯑꯃꯇꯕꯨ ꯀꯣꯏꯒꯦꯗ ꯍꯩ